ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯅꯆꯥ ꯅꯨꯄꯥꯁꯦ ꯅꯍꯥꯟꯈꯩ ꯉꯥꯎꯁꯤꯟꯅꯔꯁꯨ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔ ꯄꯣꯠꯅꯤ ꯁꯦꯁꯦ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯑꯝꯇ ꯄꯥꯏꯒꯦꯌꯦ ꯃꯦꯝꯇꯣꯟꯅ ꯏꯃꯥꯒꯤ ꯇꯣꯝꯕ ꯑꯊꯣꯏꯕ ꯄꯦꯔꯤ ꯄꯦꯔꯤ ꯃꯃꯥ ꯅꯪ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯨꯝꯗ ꯂꯥꯛꯇꯧꯕ ꯑꯩ ꯃꯃꯥ ꯉꯥꯏꯕꯗ ꯋꯥꯔꯦ ꯂꯥꯛꯑꯣ ꯆꯤꯆꯦꯁꯦ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯌꯨꯝꯗ ꯍꯜꯂꯛꯑꯗꯧꯅꯤ ꯏꯆꯥ ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ ꯑꯊꯣꯏꯕꯅ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏ ꯆꯤꯆꯦꯗꯣ ꯀꯔꯝ ꯀꯥꯟꯗ ꯅꯥꯕ ꯐꯗꯣꯏꯅꯣ ꯈꯔ ꯂꯩꯔꯗꯤ ꯐꯔꯅꯤꯗ ꯑꯗꯣ ꯅꯪꯕꯨ ꯂꯥꯏꯔꯤꯛꯀꯗꯤ ꯇꯧꯕ꯭ꯔꯣ ꯇꯧꯗꯤꯌꯦ ꯉꯁꯤꯒꯤ ꯑꯩ ꯃꯃꯥ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦ ꯉꯁꯥꯏꯈꯩ ꯃꯦꯝꯇꯣꯟꯅ ꯃꯃꯥꯗꯣ ꯍꯌꯦꯡ ꯂꯥꯛꯑꯗꯣꯏꯅꯤ ꯑꯗꯣ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯎꯀꯣ ꯍꯣꯏ ꯃꯃꯥ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦꯗꯣ ꯐꯣꯟ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯆꯤꯆꯦꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯈꯤꯔꯣꯏꯌꯦ ꯍꯌꯦꯡ ꯀꯣꯟꯅ ꯆꯤꯆꯦ ꯅꯥꯕ ꯐꯔꯒ ꯑꯣꯏꯅ ꯁꯥꯟꯅꯔꯣꯀꯣ ꯑꯊꯣꯏꯕꯅ ꯍꯣꯏ ꯃꯃꯥ ꯃꯦꯝꯇꯣꯟꯅ ꯑꯗꯣ ꯅꯤꯅꯤꯗ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ ꯊꯣꯏꯅꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯆꯦ ꯑꯩꯈꯣꯏ ꯑꯆꯧꯕꯗ ꯂꯥꯏꯔꯤꯛ ꯈꯔ ꯇꯥꯍꯜꯂꯨ ꯑꯊꯣꯏꯕꯗꯣ ꯅꯠꯇ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯇꯧ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯁꯤꯂꯤꯌꯥꯒꯤ ꯃꯧꯄꯥ ꯍꯥꯏꯗꯨꯔꯣ ꯃꯦꯝꯇꯣꯟꯅ ꯍꯣꯏ ꯃꯥꯅꯦ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯃꯈꯣꯜ ꯃꯋꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯅꯦ ꯑꯩꯗꯤ ꯃꯁꯛꯁꯨ ꯐꯖꯔꯝꯒꯅꯤ ꯃꯃꯥ ꯐꯖꯕꯅꯤꯅ ꯃꯦꯝꯇꯣꯟꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯏ ꯆꯥꯟꯅ ꯏꯃꯥ ꯆꯥꯛ ꯂꯧꯕ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯍꯣꯏ ꯆꯠꯂꯨꯗꯣꯏꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯏꯆꯦ ꯏꯕꯦꯝꯃ ꯁꯤꯂꯤꯌꯥꯒ ꯐꯖꯅ ꯂꯩꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯆꯥꯛ ꯂꯧꯕ ꯆꯠꯂꯨꯈꯤꯒꯦ ꯃꯦꯝꯇꯣꯟꯅ ꯍꯣꯏ ꯍꯣꯏ ꯆꯥꯟꯅ ꯑꯣꯁꯦ ꯅꯃꯤꯟꯅ ꯆꯣꯏꯒꯅꯨ ꯐꯖꯅ ꯌꯦꯡꯁꯤꯜꯂꯝꯃꯣ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯛꯑꯣ ꯊꯋꯥꯟꯅ ꯐꯒꯅꯤ ꯁꯥꯔ ꯆꯥꯟ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏꯂꯦꯝꯕꯤꯒ ꯂꯣꯏꯅꯅ ꯆꯥꯛ ꯂꯧꯕ ꯃꯥꯒꯤ ꯁ꯭ꯀꯣꯔꯠꯁꯤꯡꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯊꯣꯏꯕ ꯅꯪꯅ ꯏꯕꯦꯝꯃ ꯁꯤꯂꯤꯌꯥꯗ ꯎꯠꯂꯤꯕ ꯍꯩꯅꯗꯕ ꯅꯇꯧꯗꯣ ꯎꯠꯀꯅꯨ ꯃꯃꯥꯗꯨꯅ ꯈꯪꯂꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯆꯥꯟꯅ ꯑꯩꯁꯨ ꯃꯃꯥꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯍꯔꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯕ ꯑꯁꯨꯛ ꯌꯥꯝ ꯍꯣꯠꯅꯔꯤꯁꯤꯗꯤ ꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯇꯧ ꯍꯥꯏꯕꯅꯣ ꯑꯩꯕꯣ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯅꯪꯅ ꯁꯤꯂꯤꯌꯥꯕꯨ ꯂꯩꯇ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯗꯣ ꯑꯗꯨ ꯇꯧꯒꯅꯨ ꯃꯣꯏꯁꯨ ꯃꯤꯅꯦ ꯑꯗꯨꯁꯨ ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯃꯁꯤꯗ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯗꯨꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯅꯪꯅ ꯁꯤꯂꯤꯌꯥꯗ ꯎꯠꯂꯤꯕ ꯅꯇꯧ ꯑꯗꯣ ꯏꯃꯥ ꯌꯥꯅꯤꯡꯗꯦ ꯈꯔ ꯁꯦꯝꯗꯣꯛꯅꯕ ꯇꯧ ꯏꯃꯥ ꯅꯪꯁꯦ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯔꯛꯑꯦꯀꯣ ꯃꯊꯪꯗꯒꯤꯗꯤ ꯑꯩꯈꯣꯏꯗꯒ ꯑꯝꯇ ꯂꯩꯍꯜꯂꯔꯣꯏ ꯊꯕꯛ ꯑꯗꯣ ꯀꯥꯏꯗꯅꯣꯃ ꯃꯥꯏꯅ ꯌꯧꯖꯔꯨꯁꯅꯤ ꯊꯣꯏꯕ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯕꯨ ꯅꯪꯒꯤ ꯅꯁꯥꯗꯨꯗ ꯀꯔꯤꯃꯠꯇ ꯌꯥꯎꯗ꯭ꯔꯕꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯃꯥꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯍꯥꯏꯖꯈꯤꯕꯗꯣ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯅꯃꯥ ꯑꯩꯒꯤ ꯋꯥꯁꯨ ꯈꯔ ꯇꯥꯎ ꯅꯪꯅ ꯈꯜꯂꯤꯕ ꯈꯛꯇꯗꯨꯅ ꯆꯨꯝꯃꯦ ꯈꯟꯒꯅꯨ ꯇꯨꯡꯗ ꯃꯥꯡꯖꯕ ꯌꯥꯝ ꯂꯥꯛꯀꯅꯤ ꯏꯃꯥ ꯅꯆꯥꯕꯨ ꯀꯩꯗꯧꯁꯨ ꯍꯥꯏꯕꯅꯣ ꯃꯁꯤꯕꯨ ꯑꯩꯅ ꯁꯣꯟꯒꯦꯅ ꯁꯣꯟꯕ꯭ꯔꯣ ꯊꯣꯏꯕ ꯏꯃꯥꯅ ꯏꯆꯥꯒꯤ ꯆꯤꯟꯗꯒꯤ ꯇꯥꯕ ꯄꯥꯝꯕ ꯄꯥꯎꯈꯨꯝꯗꯤ ꯃꯗꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤ ꯅꯪꯅ ꯁꯤꯂꯤꯌꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯂꯥꯜꯂꯦ ꯃꯥꯅ ꯏꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯏꯃꯥꯁꯨ ꯃꯥꯕꯨ ꯌꯥꯏ ꯃꯣꯏ ꯃꯃꯥꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯀꯔꯤ ꯍꯥꯏꯔꯤꯕ ꯏꯃꯥꯗꯤ ꯏꯆꯥ ꯁꯤꯂꯤꯌꯥꯅ ꯅꯥꯕ ꯍꯦꯛ ꯐꯔꯛꯄꯒ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯃꯥꯡꯒꯣꯟ ꯀꯥꯔꯛꯑꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯕꯅꯤ ꯆꯥꯟ ꯁꯥꯎꯅ ꯅꯨꯄꯤ ꯆꯤꯟꯊꯤꯕꯤ ꯅꯆꯤꯟꯗꯨ ꯊꯤꯔꯕꯗꯤ ꯆꯣꯞꯄ ꯅꯪꯕ ꯇꯥꯕꯅꯤ ꯅꯪ ꯑꯩꯒꯤ ꯋꯥꯗꯤ ꯇꯥꯗꯦꯅ ꯅꯪꯅ ꯑꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯤꯅꯦꯕ ꯌꯥꯝ ꯊꯨꯅ ꯍꯥꯏꯗꯣꯛꯆꯧꯀꯣ ꯅꯠꯇ꯭ꯔꯗꯤ ꯆꯞꯆꯖꯅꯤ ꯏꯃꯥ ꯅꯆꯥꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ ꯑꯦꯝꯁꯤꯌꯁ ꯆꯥꯟ ꯑꯩ ꯏꯁꯥ ꯏꯊꯟꯇꯐꯥꯎ ꯃꯗꯨꯒꯤ ꯋꯥꯈꯜ ꯅꯣꯡꯃꯇꯐꯥꯎ ꯈꯜꯂꯨꯗꯦ ꯑꯗꯨꯒ ꯅꯪꯅ ꯅꯆꯥ ꯑꯩꯒꯤꯅꯤ ꯀꯥꯏꯅ ꯅꯨꯄꯤ ꯍꯥꯏꯅꯕꯤꯔꯤꯅꯦꯕ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯊꯣꯏꯕ ꯏꯃꯥꯅ ꯅꯪꯕꯨ ꯀꯦꯅ ꯌꯣꯛꯂꯦ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯋꯥꯈꯜꯗꯤ ꯈꯜꯍꯟꯅꯤꯡꯗꯦ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯑꯗꯨꯅ ꯂꯧꯁꯤꯡꯁꯨ ꯇꯥꯗꯅ ꯂꯩꯍꯟꯅꯤꯡꯉꯤ
mama aina wa ama ngangbada maning mamang loina uba ngamba macha ama oheninge nang ningam horoi wakhal mune khallu oish ima nang shuba pungsuk mek sumkhraba khangde da handakti wangang ama tawe masi pumnamak nang nani Chan wa makha tarutri aroi boina thadoi ding lai aduga tumina laikhre kana mata wangang na de gari do chumna adum tongpam thokpa tongi driver ibom sasu yum yongna ba gari do thauri ngyak asum gari do tumina tharopana mai meure gate to security na hanglai Chan gari do dagi yam smart oina kumtharei mai thongda awabagi mamita de Chan magi room tamna kakhatkre aduga bathroom changduna masado fresh oithui Thadoisu hospital da puna bani haiduna chak to prep thongi nong thangna Naudon ai ko mo hospital da jalka deni yumsida mosa khangda ba amalak pada ekta changalam ganu ko changan ge harabasu babung dagi permit hanalo Naudona oisha nong thangi phone do ring la e Hello Sishiana Pa kidorige Nong thangna ai duty tawri tamo oren thaba komla kanda call torge tawkraponi nangi duty se yariba kok thamoba ngyak tawari sanaba phau phangsilaktrabani ba tawise oh ai shu thaba komla ga torge haridana duty tawringi da ai khagi loine kawkhini komo Nong thangna taning deba be nongshi wachengwangida Sishiana Aseng bhairam labanina wachi da mukta tholani nangdi Ekhuja thole thomo yare Nupiga amata thiba khangwe nang ai koram drade Oh yare thomo Sishia kol do phatka e nong thang sor asangwa mohondo e Khari nupi no khangdebi mi thabak chilamni chilamui su khangdana kol pung to toksilakane ba No madi soitrabani chopa ekhoi shargi mangda Chan makhada kumtharaktuna Ima chakloidriba Thadoi lembina loidore kuyeroi Chan na ai babungi manakta amta changuge hoi ima lorega dum kaurake Chan mapagi manakta lai Thongjil maya heke ubaga thongdo lok taurumdaba duda manungdo changlai Siddhartha laptop tu phamung mathakta thangalaga karino ma yengduna lerammi Chana Babo Siddhartha na kyam kuire lakwa ngyak ori ima chak thongori ada punaba ai sulak lingbani ada buyumda security ka thanamada nungai te na tawbani adu natradi ipana dum chetuk chesin tawba yabani icha chena trasu yarni da babung adum im sangbiyo Imai khoine dum loine ngamna bhona jage Siddharthana Ichabu wajibro Wadi da babu ada nong thangse babungi nakta thamogera Siddharthana Yarni da naukton khoi myam leidudi kaisu tawroi yani Chana Babu aujik matamse mi fataba yam lei aduna yari khai jackson mana phai Ipasu khangida dubudi Asumna mapa macha ani wari sanari ngai oshi thawan gi ring lai Chan call du khudakta receive tawi Chana kaido yorge Thawana Sir angang kaido nambol da chatkibani aduda khud khara thoknaba mali kamdaushige Chana madu nangna phone basin kro hospital gi duna kanano momo huchilamo aduga mafamda yorga ingon call toro Thawana ai phone badam sinjakhrogi sir oi thamo call do ek thamkibaga Siddhartha machanu padhanglai kanagi call no aujiki duba Chana oshigini babo Siddhartha na kedore harino Nambolda aikhogi angang khara chapachani aduda khuthokne haibra kaino Siddhartha na haujikan gi angang singse thoine khoina urapa angang duka manadre mabuk fatna dabada lori amuk toiba karam maina hingdoino khangdre tawise
Chana Adunabu Babung Khoi Chatpada Yam Free Oina Su Chatkanona Nachan Haijarisi Somdana Kamdauri Urde Singhi Party do Thawan Kugi Party do na Kana Tanari Rolex Gari do Kamongi Kene Lambi do da Speed Yang na Thawi Lambi do Fatabana Maram Oiraga Tungda Tongliba Urde Singdu Gari Tongpam Chapam Amata Khangdre Gari do Phan Chongkhatpada Urde Singna Oi Rolex Gari do Fajana Thongni Nangbo Rolex na Sir Tungda Police Tanare Iye Urde Singna Gari no ne ibo Ngoshishibo Mihunchi Kaino Matawida Gari Kutong no Maron Ama Fazabane Tungda na Maron Ama Police na Tanarakpane Swaida Amu Urde Singhi Oroibe Hiptan Dawribra Ngoshishibo Hospital dani Siliadu ngak uithariba mali Mikap khangtok tholakpani Mana mamita hek pangthorakpaga kana lauri Ima Chan khampre khangna makhada phalauna chungthaki Mayamdu Siliada pulap omshilai Memtona Kidori bema Siliana Aidi kana oirabui khaluri Boss oire Chana Oishu Kidorobano Kaluini Siliadu Sor Asangwa Mohundore Mana Lauri Batu Ateginate Uirum Tauna Mamito Pangtoraklaga Chana Mamito Lautokai Siliadi Induna Lerami Maduda Kanglibani Siliagidu Thadoi Limbina Thuiba Karinu Nangna Makada Pamiduna Sofa Lerisida Pambayadro Chan Lalatawna Yaima Asi haiduna Chandu Sofada Amu Falawna Chongkhatkri Thadoi Lembina Bema Chakara Chanaba Tawsi Aduga Hidak Chanaba Siliana Oima Memtona Icha Kuina Nabaya Ponte Thadoi Lembina Adu Iche Aina Hijabadu Memtona Karibunu ina Ichedi Anthona Thuna Kaukreda Ibi Masiliase Nava Paraka Equida Dum Lehen Sabado Memtona Mapana Yaraktredi Upailete Ainus Ichase Amok Makatana Kudum Tibanang Haningdre Thadoi Lembina Iche Tada Dasu Ayana Bahina Jage Ichasiliase Latredi Ainu Ipum Kanglaroi Memtona Punshi Shupa Lehen Bangambana Tabanina Magisu Janaba Taba Amayang Halake Thadoi Lembina Iche Aibunuk Shipituna Masimata Diabiu Jena Memton Konjendu Nikdik Laukai Hari Aishu Ichana Sauraba Shupik Lagasu Taba Amatok Jabase Yamna Nungai Adubu Ichana Asigumba Pipam Asiyorokpa Asidati Kari nungi thabak tohliba no khala hojiktada Chana Ima kaigino nangna silia thabak toklage haraga adu wariba mi yam lei amako hapla lori kaino Thadoi Lembina Icha silia nataba atopa mi amata thamba pamde imana Thoiba nangna sena khangliba duni Icha silia yaudrabati chak saba yade haiba Siliadu Thadoi Lembigi Watabada Thadoi Lembibu Hena Nukshiba Pauri Adubu Changi Wahikra Aduna Nuksibaki Mayaidu Chamlakpugum Torakli Siliana Ima Ai Lady Am Leningi Adubu Yum Aduda Layduna Makatana Tabak Toba Ngambaki Taunati Nachada Laytre Asi Haiduna Siliadu Makuldi Toktabi Mitlu Anidaki Pirangdi Kongjeliang Zinthara Chan Madu Pumna Makluin Uribani Adubu Mikup Aduda Siliage Chintarakliba Miludagi Pirang Adu Taitoklugi Habaki Wakal Faude Aduma Ushinataba Saduna Lay Ngasai Kay Momonok Lambi Silia Haujikti Awabe Hemalaktuna Kanasu Tahandabi Tamoy Marolon Bahuri Aina Kaluri Wakalse Honor Mali Aitana Mabuning Chugoiramli
ꯃꯇꯧ ꯃꯥꯜꯂꯕ ꯃꯥꯒꯤ ꯃꯑꯣꯡꯅ ꯅꯤꯡꯉꯣꯜ ꯊꯃꯣꯏꯁꯦ ꯊꯦꯝꯖꯤꯟꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯉꯥꯏꯍꯥꯛꯀꯤ ꯄꯨꯜꯂꯝꯕ ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯏꯪꯍꯜꯂꯝꯕ ꯅꯨꯡꯁꯤꯕꯗꯣ ꯑꯀꯟꯕ ꯏꯔꯩ ꯑꯃꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯍꯟꯕꯤꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ꯫ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯂꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯗꯈꯤꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯂꯤꯌꯥꯒꯤ ꯏꯐꯝꯗꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯀꯥꯏꯅꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯑꯗꯨꯗꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯀꯥꯟꯅꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯤꯂꯤꯌꯥꯅ ꯏꯃꯥ, ꯅꯆꯥꯅ ꯅꯥꯕ ꯐꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯌꯣ, ꯅꯠꯇ꯭ꯔꯗꯤ ꯅꯆꯥꯁꯦ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯈꯤꯕꯁꯨ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯁꯤꯂꯤꯌꯥꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯁꯤꯂꯤꯌꯥ, ꯏꯃꯥ ꯆꯠꯂꯣꯏꯌꯦ, ꯏꯆꯥ ꯎꯗꯅ ꯏꯃꯥ ꯂꯩꯕ ꯉꯝꯃꯣꯏꯌꯦ꯫ ꯆꯥꯟ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯅꯣꯡꯊꯥꯡꯅ ꯁꯔ, ꯆꯥꯟꯅ ꯑꯣꯁꯤꯒꯤ ꯄꯥꯎꯗꯤ ꯀꯩꯀꯩ ꯂꯩ? ꯅꯣꯡꯊꯥꯡꯅ ꯁꯔ, ꯑꯩꯉꯣꯟꯗꯗꯤ ꯄꯥꯎ ꯀꯔꯤꯃꯠꯇ ꯄꯤꯔꯛꯇꯦꯅ꯫ ꯆꯥꯟꯅ ꯀꯣꯜ ꯑꯝꯇ ꯇꯧ꯫ ꯅꯣꯡꯊꯥꯡ ꯊꯋꯥꯟꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯀꯣꯜꯗꯨ ꯔꯤꯡ ꯑꯅꯤꯔꯛ ꯆꯠꯂꯐꯥꯎ ꯄꯥꯏꯔꯛꯇꯦ꯫ ꯁꯔ, ꯀꯣꯜ ꯄꯥꯏꯈꯠꯂꯛꯇꯤꯌꯦ꯫ ꯆꯥꯟꯅ ꯀꯩꯗꯧꯕ ꯌꯥꯎꯖꯥꯠꯅꯣ? ꯒꯥꯔꯤ ꯊꯧꯗꯣꯛꯅꯕ ꯇꯧ ꯇꯥꯏꯕꯪꯆꯥ꯫ ꯗ꯭ꯔꯥꯏꯚꯔ ꯏꯕꯣꯝꯆꯥ ꯒꯥꯔꯤ ꯄꯥꯛꯂꯣꯝꯗꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯃꯌꯥꯝꯗꯣ ꯍꯩꯅꯗꯕꯤ ꯒꯥꯔꯤꯗ ꯐꯠ ꯐꯠ ꯀꯥꯈꯠꯅꯈ꯭ꯔꯦ꯫ ꯆꯥꯟ ꯊꯋꯥꯟꯗ ꯀꯣꯜ ꯑꯃꯨꯛ ꯍꯟꯅ ꯇꯧꯏ꯫ ꯔꯤꯡꯗꯨ 3ꯂꯛ ꯆꯠꯂꯐꯥꯎ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯆꯥꯟꯅ ꯇꯥꯏꯕꯪꯆꯥ, ꯒꯥꯔꯤꯗꯨ ꯈꯤꯇꯪ ꯀꯛꯈꯠꯄꯤꯌꯨ, ꯑꯁꯣꯝꯗ ꯇ꯭ꯔꯣꯕꯟ ꯊꯦꯡꯅꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ꯫ ꯁꯣꯝꯗꯅ ꯎꯔꯗꯦꯁꯤꯡ ꯃꯤꯍꯨꯟꯗꯨ ꯆꯅꯤꯡ ꯆꯃꯥꯡ ꯍꯨꯜꯂꯤ꯫ ꯎꯔꯗꯦꯁꯤꯡꯅ ꯔꯣꯂꯦꯛꯁ, ꯅꯪꯕꯨ ꯂꯝꯕꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯁꯤ ꯂꯝꯕꯤꯁꯤ ꯅꯠꯇꯕ ꯊꯋꯥꯏ ꯂꯥꯟꯕ ꯇꯥꯔꯤꯅꯦ ꯑꯩꯕꯣ ꯁ꯭ꯋꯥꯏꯁꯤꯗ꯫ ꯔꯣꯂꯦꯛꯁꯅ ꯁꯔ, ꯀꯗꯣꯝꯗ ꯊꯋꯥꯏꯕꯅꯣ ꯑꯩꯕꯣ? ꯑꯩꯗꯤ ꯂꯝꯕꯤꯁꯨ ꯄꯥꯛꯅ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯂꯦꯛꯁꯇꯨ ꯂꯝꯕꯤ ꯐꯠꯇꯕ ꯈꯟꯗꯨꯅ ꯊꯧꯏ꯫ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤ, ꯅꯍꯥꯟꯈꯩꯅ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯅꯕ, ꯉꯁꯤꯅ ꯑꯩꯅ ꯑꯃꯨꯛ ꯈꯪꯕ꯭ꯔꯦꯡ ꯍꯅꯨꯕ ꯅꯪ꯫ ꯎꯔꯗꯦꯁꯤꯡꯅ ꯗ꯭ꯔꯥꯏꯚꯔ ꯁꯤꯟꯁꯤ ꯉꯥꯏꯈꯣ, ꯑꯃꯨꯛꯇ ꯈꯥꯝꯃꯨ꯫ ꯔꯣꯂꯦꯛꯁꯇꯨ ꯎꯔꯗꯦꯁꯤꯡꯅ ꯍꯥꯏꯕꯒꯗꯨ ꯑꯃꯠꯇ ꯇꯥꯗꯦ꯫ ꯂꯝꯕꯤ ꯐꯠꯇ꯭ꯔꯤꯉꯩꯗꯨꯗ ꯒꯥꯔꯤ ꯁ꯭ꯄꯤꯠꯇꯨ ꯍꯦꯟꯅ ꯍꯦꯟꯅ ꯌꯥꯡꯈꯠꯂꯛꯏ꯫ ꯎꯔꯗꯦꯁꯤꯡ ꯌꯥꯝ ꯆꯥꯎꯅ ꯔꯣꯂꯦꯛꯁ, ꯒꯥꯔꯤꯗꯨ ꯈꯥꯝꯃꯨ ꯍꯥꯏꯔꯗꯤ ꯈꯥꯝꯃꯨꯗꯅ꯫ ꯔꯣꯂꯦꯛꯁ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯥꯏ꯫ ꯃꯌꯥꯝꯗꯨ ꯔꯣꯂꯦꯛꯁꯀꯤ ꯕ꯭ꯔꯦꯛ ꯈꯨꯐꯥꯗꯨꯗ ꯐꯟ ꯂꯣꯏꯅ ꯆꯣꯡꯈꯠꯂꯛꯏ꯫ ꯎꯔꯗꯦꯁꯤꯡ ꯄꯨꯂꯤꯁꯅ ꯇꯥꯟꯅꯔꯛꯂꯤ ꯍꯥꯏꯕꯒꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯂꯒ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕ ꯔꯣꯂꯦꯛꯁꯀꯤ ꯃꯅꯥꯛꯇ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯂꯒ ꯔꯣꯂꯦꯛꯁꯄꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯩ꯫ ꯔꯣꯂꯦꯛꯁꯅ ꯁꯔ꯫ ꯎꯔꯗꯦꯁꯤꯡꯅ ꯅꯥꯎꯕ, ꯒꯥꯔꯤꯁꯦ ꯅꯪ ꯊꯧ ꯂꯥꯎ꯫ ꯅꯥꯎꯕ ꯇꯟꯖꯥ ꯆꯥꯔꯤ ꯈꯟꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯇꯨꯗ ꯐꯝꯈ꯭ꯔꯦ꯫ ꯔꯣꯂꯦꯛꯁ ꯒꯥꯔꯤ ꯃꯅꯤꯡꯗ ꯀꯥꯈꯠꯇꯨꯅ ꯇꯞꯅ ꯐꯝꯊꯩ꯫ ꯅꯥꯎꯆꯥꯅ ꯀꯩꯅꯣ ꯅꯪꯒꯤꯗꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ? ꯔꯣꯂꯦꯛꯁ ꯎꯔꯗꯦꯁꯤꯡ ꯇꯥꯍꯟꯗꯕꯤ ꯇꯟꯖꯥ ꯃꯥꯡꯍꯟꯕ ꯄꯥꯝꯃꯤ, ꯌꯣꯠꯇꯤ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧꯒꯗꯕꯅꯤ, ꯑꯗꯨꯅ ꯑꯩꯁꯨ ꯇꯟꯖꯥ ꯈꯪꯅ ꯌꯩꯍꯧꯔꯤꯅꯤ꯫ ꯅꯥꯎꯆꯥꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯌꯥꯎꯔꯤꯗꯅ, ꯒꯥꯔꯤꯒ ꯑꯝꯇ ꯌꯥꯔꯝꯃꯔꯣꯏ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨꯗꯤ꯫ ꯔꯣꯂꯦꯛꯁꯇꯨ ꯅꯣꯛꯅꯤꯡꯗ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯏ꯫ ꯊꯋꯥꯟꯅ ꯒꯥꯔꯤꯗꯣ ꯈꯔ ꯀꯟꯅ ꯊꯧꯅꯤ ꯅꯪꯕꯣ꯫ ꯃꯥꯔꯇꯤꯟꯅ ꯁꯔ, ꯒꯥꯔꯤꯒ ꯐꯟ ꯆꯣꯡꯂꯅꯤ ꯁꯤꯗꯒꯤ ꯀꯟꯈꯠꯂꯗꯤ꯫ ꯊꯋꯥꯟꯗꯨ ꯒꯥꯔꯤ ꯈꯥꯝꯂꯒ ꯃꯈꯣꯡꯅ ꯆꯦꯟꯅꯤꯡꯂꯛꯄꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯕꯅꯤ꯫ ꯆꯥꯟ ꯊꯋꯥꯟꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯏ ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯈꯣꯜꯗꯨꯅ ꯇꯥꯗ꯭ꯔꯕꯅꯤꯅ ꯀꯣꯜ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫